Update National Highway 37 Tongjai Maril amadi Lemtak lambi thingbagi khongjang handokre Churjanpur amadi Kangpopi district ta khundariba Rongmei Phurrup None district ta tilhanbiu haina demand tawduna lakhiba du thabak ta onthok pidabana maram oiraga Rongmei Naga Council Manipur nacha fai luang rianna hayengdagi horaga National Highway 37 Tongjai Maril amadi Lemtak lambi da thasi ki tara nipan dagi hauna kaukiba highway lambi thingbagi khongjang adu khongjang loi singa chief minister ga wari sanarba matung lambi thingbagi khongjang adu handokre Makha tarakpa update cyber crime case ka mari lenana social media monitoring amadi investigation taunaba cyber left ama Thoubal district headquarter da Sri Rajiv Singh IPS DGP Manipur na hangdokre update National Highway 37 Tongjai Maril amadi Lemtak lambi thingbagi khongjang handokre Churjanpur amadi Kangpopi district ta khundariba Rongmei Phurrup None district ta tilhanbiu haina demand tawduna lakhiba du thabak ta onthok pidabana maram oiraga Rongmei Naga Council Manipur nacha fai luang rianna hayengdagi horaga National Highway 37 Tongjai Maril amadi Lemtak lambi da thasi ki tara nipan dagi hauna kaukiba highway lambi thingbagi khongjang adu khongjang loi singa chief minister ga wari sanarba matung lambi thingbagi khongjang adu handokre makha tarakpa update aside aramba Jingol gi Luching Purel korong nganba khuman dagi lokacharake Numit mari mangani dang kapna bagi permit PO na che thajal lasira khangde loin kok chakna daure Makha tarakpa update Hmar Phurrup ki Meeoi sing ngasi Jiribam da masagi yum hingkol yengchimba lakre Phurrup ani gi marakta thokliba irang asina maram oiraga Jiribam gi Kalinagar da leiba Hmar Bengkhul dagi lanjena khiba Hmar Phurrup ki Meeoi sing security gi akanba section thauranga loinana masa gi yum hingkol sing yengchinba ngasi ayuk pung 9 makhairom tarakpa dwaida Jiribam da lakhi haidi pawsina makha tarduna hai Hmar Phurrup ki Meeoi sing asina charwangna pung aniro mafam aduda leiduna masa gi mayum maikai sing adu yengsilaba matung kasar Mar Kholenda amuk security gi akan section tharanga loinana hanki hari yengsin khongchat aduda Jiribam police personnel Jiribam OCS Ibotombi Jiribam SDPOT now be Jiribam senior SP M Pradeep amadi CRPF personnel singsu sarugya khi haidi